ꯅꯨꯄꯤ ꯐꯪꯍꯧꯗ꯭ꯔꯁꯨ ꯀꯥꯏꯅꯅꯕ ꯁꯤꯟꯕꯗꯤ ꯑꯩꯁꯨ ꯍꯩ. What's the abbreviation of JCP? GCB? Jesus Christ birthday. Aku. Kaya hagis set bro kaya kaya iyap lu boleh na. Semua, nang jam satu ini, jumlah, ha? Tahu je, angin apa enggak cuma itu ya masak je. Kayu mo yang tulis. Ah, kasih tahu. Nang ni. Orang yang baru ni, sini bodi je, dah kerja ni. Nanti, guru mana bukti alu ni. Dari kamu. Hei, posisi kamu kan anu saya masak kangin na, ha? Hei, nang saya cuma yung dapat talay na. Hei, sani mo sani? Nang gari wari ke? Lao, pangan kang ini silo. Hei, nak. Hey, everybody welcome. Lao, kamu kan anu apa tu? Masak kangin dia. Ya, Lao. Box mana? Lin. Dah kau ni mending thamu dah ba? Mending dah thamu mending macam. Mending dah. Good. Nama naya ni kau lu. Jangan lupa ni lah. Cucu lu ngani orang. Chana pijak lek pa berada yang musang mu semain tole. Siapa yang cakap kayu jenuh siapa? Kita kan store ni hai. Store. Tahu cara yang miss tuan deh. Tahu ke? Kata cici saya eyeliner. Wala kalau. Kau itu lagi ngaku. Contoh tadi si Udra. Ngaku dah. Calo, ia lah kan ini tem sih. Kas. Kayu nasi dia, cakap apa? Yam lui ham ni dah. Sana pun gumam ia pun nanti. Tu sih macam tabel yang tu. Yam lui yang tu. Jauh lah utama. Ingat mana sih nanti sih na payah pun sudah gum jaga betul segini loh. Itu nang tahu lah ni dah nabi. Nang tahu kayu lagi ham ni dah. Nang pasal kayu nopo. Nang ayat kena apa hana? Hang berapa nang ni?
ꯍꯣꯏ ꯈꯪꯕꯨꯗꯤ ꯈꯪꯗꯦ ꯑꯗꯨꯏꯁꯨ ꯅꯪ ꯅꯨꯡꯁꯤꯅꯕ ꯂꯩꯕ꯭ꯔꯥ ꯂꯩꯒꯗꯤ ꯈꯪꯉꯔꯣꯏ ꯆꯠꯂꯁꯨ ꯅꯪ ꯂꯩꯇꯦꯗ ꯍꯥꯏꯔꯣꯏ ꯌꯥꯔꯣꯏꯅ ꯑꯝꯇ ꯍꯥꯏꯗ ꯂꯩ ꯑꯗꯨ ꯁꯤꯗꯣꯏ ꯁꯛꯄꯗꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯗꯤ ꯌꯥꯝꯅꯤ ꯄꯥꯝꯃꯨꯏꯕ ꯄꯨꯛꯆꯦꯜꯗꯤ ꯃꯇꯥꯅ ꯑꯩꯈꯣꯏꯁꯨ ꯁꯨꯛ ꯐꯖꯕ ꯆꯣꯡꯊꯈ꯭ꯔꯕꯨ ꯏꯔꯣꯏ ꯍꯩꯇ꯭ꯔꯁꯨ ꯆꯣꯡꯊꯔꯛ ꯇꯥꯅꯤ ꯀꯜꯂꯤ ꯐꯖꯕ꯭ꯔꯥꯅꯦ ꯍꯔꯥꯎꯅꯕ ꯄꯥꯏ ꯍꯥꯏꯁꯤꯃꯒ ꯃꯥꯜꯂꯣꯏꯀꯣ ꯄꯩꯁꯥ ꯄꯥꯏꯖꯗꯕ ꯋꯥꯅꯤ ꯑꯣꯏꯗꯕꯗꯤ ꯅꯣ ꯑꯗꯨ ꯀꯩꯒꯤꯅꯣꯕ ꯅꯪ ꯆꯣꯡꯊꯗꯣꯏꯁꯦ ꯑꯩꯈꯣꯏ ꯍꯦꯔꯣꯗꯅ ꯅꯨꯃꯤꯠꯅ ꯐꯥꯝ ꯄꯨꯕꯤꯕ ꯌꯥꯗ꯭ꯔꯤꯕ ꯀꯩꯅꯣꯃꯅꯦꯕ ꯃꯥꯏꯗꯣ ꯑꯩ ꯄꯨꯕ ꯏꯀꯥꯏꯕ ꯈꯪꯗꯦꯕ ꯁꯣꯏꯗ꯭ꯔꯦ ꯑꯇꯣꯞꯄ ꯀꯣꯏꯔꯝꯃꯅꯤ ꯅꯪꯅ ꯑꯆꯣꯞꯄꯗ ꯊꯨꯟ ꯃꯩꯁꯤꯜꯂꯤꯗꯣ ꯀꯩꯒꯤꯅꯣ 이 ꯀꯥꯟꯅ ꯂꯦꯁꯟ ꯆꯠꯆ ꯆꯍꯤ ꯐꯥꯎ ꯁꯨꯔꯝꯈꯤꯔꯣꯏ ꯂꯧꯒꯦꯔꯣ ꯉꯝꯒꯗ꯭ꯔꯣ ꯀꯩ ꯀꯥꯟꯗꯕꯗ ꯉꯝꯅꯤꯅ ꯊꯦꯡꯅ ꯅꯨꯄꯤ ꯄꯥꯝꯕꯁꯦ ꯅꯨꯄꯤꯅ ꯉꯝꯃꯦ ꯍꯥꯏꯅꯕꯅꯤ ꯉꯟꯇꯥ ꯄꯥꯟꯕ ꯏꯁ ꯀꯃꯥꯏꯅ ꯑꯝꯇ ꯀꯣꯏꯔꯛꯇꯕꯅꯤ나 ꯐꯪꯉꯛꯇ꯭ꯔꯕꯅꯤ나 ꯅꯨꯄꯤꯁꯦ ꯑꯍꯥꯟꯕ ꯐꯪꯕꯗ ꯂꯥꯏ ꯑꯗꯨꯝ ꯈꯟꯖꯜꯂꯛꯑꯦ ꯅꯨꯄꯤꯁꯦ ꯂꯥꯏꯅ ꯉꯝꯕ ꯑꯣꯏꯅ ꯑꯗꯨꯝ ꯉꯝꯍꯟꯈ꯭ꯔꯦ ꯆꯣꯞꯄꯦ ꯅꯪꯅꯤ ꯃꯤꯃꯥꯡ ꯈꯨꯃꯥꯡ ꯅꯥꯏꯔꯛꯑꯔꯣꯏ ꯏꯀꯥꯏꯗꯣꯏꯁꯤ ꯅꯪ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯑꯉꯥꯡꯗ ꯂꯩꯌꯣ ꯅꯨꯄꯤꯅ ꯍꯟꯕꯁꯦ ꯄꯩꯁꯥꯁꯨ ꯄꯥꯏꯅꯩ ꯍꯥꯏꯕꯅꯤ ꯃꯤꯡꯕꯨ ꯀꯩꯅꯦꯕꯣ ꯑꯁ ꯔꯣꯁ ꯆꯞ ꯆꯥꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯒꯣꯀꯨꯜ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯎ ꯔꯣꯁ ꯐꯥꯎꯕ ꯂꯩꯀꯣꯟꯗ ꯄꯨꯕꯤꯅꯤ ꯈꯪꯗꯕ ꯍꯅꯨꯕꯗꯨ ꯂꯩꯔꯒ ꯀꯩꯀꯥꯟꯗ ꯂꯥꯎ ꯆꯠꯁꯤ Acha! ꯑꯁ ꯑꯩꯕꯣ ꯑꯗ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯗꯦ ꯊꯥꯖꯗꯕ ꯅꯁꯛ ꯈꯨꯐꯖꯗꯨꯒ ꯁꯤꯅꯤ ꯃꯁꯛ ꯐꯖꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯄꯨꯂꯞ ꯇꯧꯗꯕ ꯃꯥꯟꯕꯤꯗꯣ ꯀꯣꯏꯗꯦꯗ ꯔꯣꯁ ꯑꯁ ꯆꯦ ꯔꯣꯁ ꯍꯥꯏꯌꯨ ꯃꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯔꯝꯕꯗꯗꯤ ꯂꯧꯔꯗꯤ ꯇꯥꯃꯣ ꯍꯥꯏꯗꯥꯏꯅꯦ ꯇꯥꯃꯣꯗ ꯁꯤ ꯀꯥꯁꯦ ꯇꯥꯃꯣ ꯑꯦ ꯂꯥꯛꯑꯣ ꯃꯤ ꯑꯃ ꯇꯥꯈ꯭ꯔ ꯃꯥꯜꯂꯦ ꯁꯤꯔꯛꯈꯤꯔꯕ ꯍꯧꯖꯤꯛꯀꯤ ꯁꯤꯔꯣꯏ ꯀꯟꯅꯁꯨ ꯑꯩꯈꯣꯏꯅ ꯈꯔ ꯍꯦꯜꯂꯛꯀꯅꯤ ꯑꯍꯟꯗꯒꯤꯗꯤ ꯅꯨꯡꯁꯤꯅꯕꯗꯤꯅꯦ ꯅꯪꯒ ꯑꯗꯨꯝ ꯅꯨꯡꯁꯤꯅꯖꯧ ꯍꯌꯦꯡ ꯂꯧꯗꯦ ꯑꯩ ꯂꯧꯅꯤ ꯍꯦ